Waithou protected forest area dagi lengak eviction tower yor yum singi manungda taseng na masagilam leje da bumyo singda lengak la leifam singin Haijaba do atu matamda tabak to ontok pagi matakta sahi kya pata paidam bumyo singsu lengak mai makai tude ki bagi subsab compensation sing pi ga da hana Mpcc gi president ke Meghachandra na lengak ki punung chinchilakli wa famasi Manipur Prez Congress Committee national Congress party gi luchingba Rahul Gandhi ki yang kini thoi suba mapok numit ka marilena na Waithou eviction ge victim singda tongan basta na thang no polam sing mating pang mu gi thoramda phongdo khibani thoram to Damak damka taraduna laingak na umang wamang kan mu gi wakhlol amag lona na Waithou protected forest area da paikhalag thabak thoramase Mpcc na su support tawe adabu laingak na paikhalag libu thabak asiri ningthina planning tawdaba amadi mangjong na kanagum amataga tanaram daba oibana asoibe kya laire maruwaina mafam masna laire miyam gi hingbugi right adu matlai maramasina lenghang na thu matamda laifam laitriba miyo singi chapsab laifam sinbiyo made lengaki employees singi asoibe thawongna victim oihoraba pata paiba singi compensation su pby wofam tablakli Hauzik leifam leitadana magi hanadagi sahi kuthadagi lejaramlaba yum kai thugai hibigraba mayam sing maroina lamdam sigi adagi ekoi environment phananaba singya singda leiba mayam sing thugai khibase mayam gi leba ki interest ne na khalabasu pata pairiba allotment piramba mayam sing dudi makoi gi hak kharadi leifam thoi pata paibasu or paidabasu सरकार नि मपी मपानी मकोइना हुजिक लेइबा अवाना मयाम से मसी अंगम्बा मतेंग नोमगी संगदबा मसुंग लेफम चाफम की मयाम सिंग से मसी सरकार ना मतेंग पांगबिननबा सरकार दा सोइना अपील तौजरी।